ꯑꯩꯁꯦ ꯍꯟꯗꯛꯀꯤ ꯗꯥꯎ ꯐꯖ ꯌꯥꯗꯦꯕꯣ ꯅꯤꯡꯕ ꯂꯣꯏ ꯀꯥꯏꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯃꯥꯅ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯁꯦ ꯗꯥ ꯅꯪ ꯐꯣꯟ ꯑꯝꯇ ꯂꯧꯒꯦꯕ ꯀꯩꯅꯣ ꯈꯣꯡꯄꯥꯛ ꯉꯥꯎꯒꯅꯤ ꯆꯠꯂꯣ 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 ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯇꯥꯜꯂꯤꯗꯨꯅ ꯃꯥꯅ ꯑꯩ ꯅꯤꯡꯕ ꯂꯣꯏ ꯀꯥꯏꯍꯜꯂꯤꯅꯦꯕꯅꯦ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯒꯤꯐ ꯄꯤꯅꯕ ꯍꯥꯏꯗꯅ ꯑꯩꯅ ꯇꯧꯖꯕꯅꯦꯕ ꯑꯗꯨꯒ ꯏꯅꯥꯎꯄꯥꯁꯤꯡꯅ ꯂꯣꯏ ꯊꯨꯒꯥꯏ ꯍꯥꯏ ꯑꯩ ꯋꯥꯔꯤꯁꯦ ꯁꯤꯅꯤꯗ ꯑꯩ ꯂꯤꯖꯔꯛꯀꯦꯗ ꯏꯅꯥꯎ ꯁꯦ ꯍꯟꯗꯛ ꯖꯥꯟꯁꯟ ꯏꯁꯄꯣꯔꯠꯀ ꯃꯔꯤ ꯂꯩꯅꯅ ꯏꯁꯩ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯂꯥꯛꯏ ꯑꯗꯣ ꯅꯪ ꯌꯥꯎꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯅꯪꯅ ꯐꯥꯁ ꯇꯥꯗꯕ ꯌꯥꯗꯦ ꯁꯦ ꯉꯁꯤꯗꯒꯤ ꯏꯁꯩ ꯀꯟꯅ ꯁꯛꯑꯣ ꯅꯪ ꯍꯣꯏꯗ ꯑꯩ ꯉꯝꯅꯕ ꯇꯧꯒꯦ ꯑꯩ ꯉꯝꯅꯕ ꯁꯛꯀꯦ ꯐꯥꯁ ꯇꯥꯒꯦꯗꯗ खरा थुना यौनबा चटपदा असंबा लंबी थीबदा संबंध कालग चुंबदा खोग्राव शेखाइबा ngasi isai numinina ko ina ko chahila chela haji isai ya hawra ga kan tawmani hawli tawmani la nang na ba khangan chasila la oida mimi yonjare da mimi lebi mimi am da sage mimi do isai sakada nu paro thokbiro la isai matakta thokbiba yaragani kaure khangani ona hore ne phajari chamuko chalo chalo kaure sango fajana samuko ꯑꯗꯨꯃꯥꯏꯅ ꯏꯁꯩ ꯁꯛꯇꯕꯤ ꯀꯨꯏꯅ ꯂꯦꯞꯀꯗꯕ ꯑꯣꯏꯗꯤ ꯌꯥꯔꯦ ꯊꯣꯛꯄꯤꯔꯣ ꯌꯥꯔꯦ ꯏꯁꯩ ꯇꯝꯕꯤꯔꯛꯇ꯭ꯔꯕ ꯀꯔꯤꯅꯣ ꯀꯩꯅꯣ ꯀꯩꯗꯧꯔꯒ ꯇꯨꯃꯤꯟ ꯂꯦꯞ ꯂꯩꯁꯤꯕꯣ ꯌꯥꯔꯦ ꯀꯨꯝꯃꯣ ꯂꯥꯛꯑꯣ ꯑꯣꯏꯔꯔꯣꯏ ꯈꯪꯉꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯏꯁꯩꯗ ꯁꯛꯇꯅ ꯅꯪ ꯇꯨꯃꯤꯟꯅ ꯂꯦꯞꯄ ꯂꯩꯔꯤꯗꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯅꯣꯏꯗꯤ ꯑꯩꯉꯣꯟꯗ ꯃꯤꯃꯤꯁꯨ ꯄꯤꯖꯗꯅ ꯁꯤꯅꯤ ꯋꯥꯔꯤꯁꯦ ꯃꯥꯅ ꯑꯩ ꯑꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏ ꯊꯨꯒꯥꯏꯔꯤꯅꯦꯕꯀꯣ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯤꯅꯕ ꯒꯤꯐ ꯑꯩ ꯄꯤꯒꯦ ꯈꯟꯖꯕꯗꯣ ꯃꯥꯅ ꯐꯥꯁ ꯇꯥꯔꯒ ꯃꯥꯒꯤ ꯒꯤꯐ ꯄꯩꯁꯥ ꯐꯪꯉꯛꯄꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤ ꯒꯤꯐ ꯂꯩꯔꯒ ꯄꯤꯒꯦ ꯇꯧꯕ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗ꯭ꯔꯦ